ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯃꯊꯤ ꯀꯌꯥ ꯐꯣꯡꯕ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯑꯃꯨꯛꯀꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯊꯣꯡꯒꯤ ꯆꯔꯥ ꯂꯣꯟꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯝꯇꯅ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯩ꯫ ꯗꯥꯗꯥ, ꯏꯅꯦ, ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯉꯔꯥꯡꯗꯣ ꯑꯍꯤꯡꯗꯨꯗ ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯃꯥꯡꯁꯪ ꯐꯥꯎꯕ ꯊꯣꯛꯂꯨꯕꯅꯤ꯫ ꯐꯝꯊꯕꯗ ꯃꯉꯥꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯆꯦꯛ ꯃꯌꯥꯗ ꯀꯦꯀꯥ ꯃꯄꯥꯟꯗꯨꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯇꯞꯅ ꯆꯠꯂꯤꯕ꯫ ꯑꯃꯥꯡꯕꯒ ꯂꯣꯏꯅ ꯍꯪꯒꯠꯈꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯥꯏꯊꯣꯄ, ꯑꯍꯤꯡꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯃꯗꯣ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯊꯦꯡꯕꯗꯒ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯀꯅꯨꯀꯣ, ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯣꯏ꯫ ꯀꯤꯗꯕ ꯇꯧꯁꯅꯨ꯫ ꯊꯣꯞꯄ ꯀꯧꯕ ꯆꯍꯤ 25ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯆꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯍꯥꯏꯕ? ꯏꯁ, ꯑꯣꯟꯊꯣꯛꯅꯕꯨ ꯀꯤꯔꯦꯗ꯫ ꯌꯨꯝꯊꯣꯡ ꯑꯃꯗꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯩ, ꯅꯪꯕꯨ ꯀꯞꯄ ꯇꯣꯛꯍꯧꯔꯣꯅꯦ꯫ ꯌꯦꯅꯈꯥ ꯑꯁꯤꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯣ ꯂꯨꯝꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯑꯉꯥꯡ ꯀꯞꯄꯁꯤꯡ ꯐꯥꯔꯒ ꯍꯦꯛꯇ ꯆꯥꯏ ꯍꯥꯏꯕꯅꯤ꯫ ꯀꯞꯆꯁꯅꯨꯀꯣ, ꯇꯣꯛꯑꯣ꯫ ꯃꯃꯥꯅ ꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯅ ꯈꯜꯂꯤ, ꯃꯗꯨꯒꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄꯟꯕꯗ ꯑꯀꯞꯄ ꯑꯉꯥꯡ ꯐꯥꯎꯕ ꯀꯞꯄ ꯍꯦꯛ ꯇꯣꯛꯏꯗ꯫ ꯏꯁ! ꯈꯨꯜ ꯑꯁꯤꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯕ ꯑꯗꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯜ ꯊꯣꯛꯄꯗ ꯀꯅꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯞꯄꯁꯨ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯞꯄ, ꯊꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯅ ꯊꯕꯥꯗꯨ ꯅꯥꯎꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯞꯄꯅ ꯍꯥꯏ, ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯀꯗꯕ ꯃꯤꯀꯨꯞꯇꯣ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩꯗꯤ꯫ ꯏꯆꯥꯒꯤ ꯃꯁꯛ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯊꯕꯥꯅ, ꯌꯥꯝ ꯎꯅꯤꯡꯅꯤ ꯅꯪ꯫ ꯅꯆꯥꯁꯤꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯒꯤ ꯃꯁꯛ ꯃꯥꯜꯂꯒ ꯄꯣꯛꯂꯛꯑꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯅꯤꯡꯉꯣꯏꯅꯤꯅ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯗꯣ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯒꯅꯨ꯫ ꯅꯆꯥꯅꯁꯨꯗ ꯆꯨꯔꯨꯡꯒꯅꯤꯀꯣ꯫ ꯉꯥꯏꯈꯣꯅꯦ, ꯃꯇꯝ ꯑꯃꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯊꯣꯛꯑꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯝꯕꯗꯣ ꯀꯨꯏꯔꯦꯀꯣ꯫ ꯃꯋꯥ ꯃꯄꯥꯎ ꯑꯃꯨꯛ ꯇꯥꯈꯤꯗꯕ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ? ꯑꯣ, ꯃꯍꯥꯛꯇꯣ ꯁꯤꯔꯦ, ꯀꯨꯏꯔꯦ ꯁꯤꯈꯤꯕ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯃꯇꯝꯗꯣ ꯃꯍꯥꯛꯅ ꯂꯥꯟꯗꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅꯈꯤꯕꯅꯤꯀꯣ꯫ ꯍꯣꯏꯗ, ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡ ꯋꯥꯡꯃꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯞꯄ ꯑꯃꯗꯤ ꯊꯕꯥꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯄꯥ ꯌꯦꯅꯈꯥꯗ ꯃꯤ ꯆꯠꯄ ꯃꯥꯜꯂꯤ꯫ ꯍꯨꯔꯥꯟꯕꯔꯥ? ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯍꯨꯔꯥꯟꯕꯕꯨꯗꯤ ꯃꯥꯜꯂꯦ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟꯕꯅꯕꯨ ꯑꯁꯨꯛ ꯉꯟꯅ ꯍꯨꯔꯥꯟꯕ ꯆꯠꯀꯗ꯭ꯔꯅꯦ? ꯀꯅꯥ ꯈꯪꯅꯤ ꯍꯨꯔꯥꯟꯕꯒꯤ ꯃꯆꯠꯄꯣ꯫ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ, ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯁꯤ꯫ ꯐꯔꯦ, ꯊꯥꯡꯃꯩꯗꯣ ꯅꯪ ꯄꯥꯏꯔꯣ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯣ, ꯍꯦꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯜ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯣꯞꯄꯅ ꯍꯥꯏꯔꯛꯏ, ꯍꯨꯏꯔ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯔꯝꯃꯅꯤꯗ, ꯃꯄꯥꯜꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦꯕ꯫ ꯍꯣꯏꯗ꯫
Asi hek haibaga thabana mamit aduna napi marak aduda yengluba matamda musik muba sakpam amana mamit ilaw lawna mangona sadogi yengdre lerambadu urami madu ubada masadu khangpre khanglami makuta paiba thamoi adu makhada thadakirami thopana thaba kaidore thabari sakpam aduda kahina khangkibana masada wanthakirami thopana thababu imungda pusinduna kana laikanarami Mathangi numitni thopana lai khurumnaba mi kauduna lai khurum hallami ngayak leibaga thabadu wakhal taraklami mamit manada ongkhatuna koyeng yenglami thopana matau aduda hangi thaba nangbu kaidorabage isi ai sida lei karisu tawroi thopana kanna seba tawbadagi thabadu hanagum masakan khalaklami tha ani mukti masadu kirum leiramlaga mahaki anabadu khangen henjilaklami Matau asida thopadi mathwai yamna wazarami thabagi pukningda mitamliba angang nawa aduna thabum taruk makhai surakpada nauphom kaiduna bibuknungdagi sikhirami angang asina kaikhibaga loinana thabasu nongmunini gi matungda thawai gakchanga setnaduna sikhirami thopadi nungshirabi magi nupibu kainabagi mairina waina khona chaklabada numit chupa kaptuna ta leirami Layoi krabi magi nupi buning singduna asum leirakpana matam supana yamna haujin khirami laikai gi mane thokpi nupi amana laktuna thopada asum na hairami ibungo thopa haukraba punsida linda tawduna hingba hongnade maduna nasada sokhanba natana kari su phangloi adugi saruktane nangna sasu yamna naha oiri nangna luhongnaba muk tawsi ine na hairibasi Nang yadaba tawgano. Ine. Amung adum na tawruduna karibu kanagadoribano. Ay, itanta samuk layrake. Naitom lenba igi punsi si uraga. Makakita mo'y na. Penbo oizara sani ini. Hay dene he. Karigi nang nawana lingani. Awaba adu panabani. Ine na haribasi. Iyengoy. Ine na nabiyama. Hay na doon na layrabani. Tuna luhong na batawsi. Nangamloy kahayba yaroy ko, wakal yamna khalo. Wakal khalo haribasini. Asum na hairamlaga nupidu satkirami. Thopana wakal kaya khalabatungda manena haibu wafam aduda yaduna nauna luhonglage haina khalami. Matam kharagi matungni thopaga lembigana nauna muk luhongduna puna laiminarami. Hanagi wakal pumba loina kauthokiduna nauna laklibi nupi aduda pukning wakal animag lubduna nushina na lairami. Taibang khongjat ki hongnabi matung inna thopagi loinabi lembi asi makum matha lepkhirami masida thopadi yamna haraujarami matang tanja asida adungaigi mahaki nupi thababu ningsinglaklammi thenglaba ahingi matam aduda mangol adugi ukhongtenda ngaduna thokliba tha thawai mo yengduna wakhal aduda ningsingjarami thaba nangbu nungairibro matamna nangbu aigi pukning wakaldagi asum chingthokibana Nangbu hana, to'y nanig singludya ay na. Sige, naupubo matam asida. Nangbu hana mong ningsinghali. Matam maduda, nang ay na. Isa mapanglaga ni halbagi asada. Yam na nungay kiban ko. Asum na wakal kandu na laringay asida, yana karomda kanagumba amo na chatbagi, makola mataraklami. Kanano, amamba tiyang masida. Yenaka asida chatliba sibo haugatuna yenakarom da yengbada kanamta leiba uramde kanasu leite ne hausikidubu aigi wakalna oiraba chatla aibu thopadu imungda sangduna maki phamung aduda hiptharami hipna wakal amuk khalli aigi nupi na mirolakpa matamda asiguma samin ase hek aigi phamna thengnariba aigi yum asida thokliba sibu karino atai matamdadi asumna tawba khak thengnade wafamse ayam singnare nungda karigum wafam ama lei hayengmak akhang ai tanadaba ayade mathangi numitni thopana amaiba lainawgi mayumda chatuna wari sanarami ima asigum mong asida aisu hena singnaba haibdu oire asigum matawase aigi hanagi nupigi matamda suthoki Masida aigi nupi ahal thabado sikibani handak amuk torakpasida haidi thoini hena mi paire imana
ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯏꯕꯨꯡꯉꯣ, ꯁꯤ ꯀꯔꯤ ꯁꯨꯃꯤ ꯄꯥꯏꯈꯤꯒꯅꯣ. ꯏꯃꯥꯅ ꯀꯨꯞꯅ ꯌꯦꯡꯒꯦ. ꯇꯤꯟꯅ ꯌꯦꯠꯂꯦ ꯇꯥꯟꯒꯅꯤ, ꯂꯥꯏꯅ ꯌꯦꯠꯂꯦ ꯇꯥꯟꯒꯅꯤ. ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅꯦ. ꯏꯃꯥꯅ ꯂꯥꯏ ꯇꯥꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯄꯥꯎ ꯂꯧꯔꯝꯃꯤ. ꯂꯥꯏꯒꯤ ꯃꯄꯥꯎ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯣꯛꯄꯗ ꯍꯥꯏꯔꯝꯃꯤ. ꯏꯁ, ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯥꯏꯒꯣꯏꯅꯨ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯨꯁꯤꯛ ꯃꯨꯕ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯦꯅꯦ. ꯃꯁꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯃꯨꯛꯇ ꯂꯥꯏ ꯇꯥꯏꯗꯨꯅ ꯌꯦꯡꯁꯤ. ꯊꯣꯛꯄꯗꯤ ꯑꯃꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯉꯛꯆꯥꯅꯔꯝꯃꯤ. ꯀꯔꯤ ꯍꯥꯏꯕ? ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯨꯝꯗꯨꯅ ꯂꯩꯔꯦ? ꯏꯁ, ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯃꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ. ꯃꯇꯝ ꯑꯃꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯝꯃꯤꯗꯅ. ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯃꯇꯝ ꯀꯨꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟ ꯃꯈꯩꯅ ꯀꯗꯥꯏꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯕꯖꯥꯠꯅꯣ? ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯂꯩꯕꯤ ꯂꯥꯏꯕꯨꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ, ꯁꯥꯏꯖꯤꯟ ꯁꯥꯏꯒꯪꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯂꯥꯏꯕꯨꯅ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯁꯤ ꯂꯩ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ. ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯈꯣꯏꯅ ꯃꯊꯤ ꯐꯣꯡꯕꯗꯤ ꯉꯝꯗꯦ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯃꯨꯡꯗ ꯂꯥꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯑꯁꯤ ꯂꯩꯕꯒꯤꯅꯤ. ꯅꯈꯣꯏꯒꯤꯁꯦ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤ. ꯃꯍꯥꯛꯀꯨꯝꯕ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯍꯦꯛꯇꯤ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯂꯣꯏꯗ. ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯥꯏꯕꯪ ꯑꯃ ꯐꯥꯎꯔꯛꯀꯗꯕꯒꯤ ꯃꯃꯤ ꯍꯦꯛ ꯇꯝꯕꯒ ꯐꯠꯇꯕ ꯂꯥꯏ ꯑꯁꯤꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯅꯤ. ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ. ꯅꯍꯥꯟ ꯃꯈꯩꯅ ꯂꯩꯀ꯭ꯔꯛ ꯂꯩꯔꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯂꯥꯏ ꯑꯁꯦ ꯊꯨꯅꯃꯛ ꯈꯨꯔꯨꯝ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ. ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯧꯔꯥꯡ ꯍꯥꯟꯅ ꯇꯧꯍꯧꯁꯤ. ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯨꯔꯒꯦ. ꯊꯣꯛꯄꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕꯤ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯂꯝꯃꯤ. ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯇꯧꯕꯇꯕꯨ ꯑꯃ ꯃꯊꯦꯡꯗ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯈꯛ ꯆꯠꯀꯅꯨꯀꯣ. ꯐꯔꯦ ꯐꯔꯦ, ꯅꯆꯥ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯀꯠꯁꯦꯜ ꯈꯔ ꯀꯠꯂꯗꯨꯅ ꯑꯃꯥꯏꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯃꯄꯥꯜ ꯑꯗꯨꯗ ꯃꯨꯁꯤꯛ ꯃꯨꯕ ꯃꯃꯤꯠ ꯂꯥꯎꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯑꯦ ꯑꯉꯥꯡ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯅꯪ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ. ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ. ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯇꯁꯨ ꯅꯠꯇꯅ ꯌꯨꯝꯁꯤꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯍꯨꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ. ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯑꯩꯗꯤ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯗꯦ. ꯅꯪꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯕꯁꯨ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯠꯀꯅꯤ. ꯅꯪꯅ ꯉꯝꯂꯒꯅ ꯍꯥꯠꯂꯨ. ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯅ ꯇꯥꯏꯕꯪꯗ ꯐꯥꯎꯗꯨꯅ ꯅꯪꯕꯨ ꯍꯥꯠꯀꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯂꯦꯝꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯂꯦꯝꯕꯤꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯀꯧꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯝꯃꯤ. ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯑꯁꯤꯗ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯨꯁꯤꯛ ꯃꯨꯕ ꯃꯃꯤꯠ ꯂꯥꯎꯕ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯎꯔꯝꯃꯤ. ꯂꯦꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯣꯛꯄꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ. ꯊꯣꯛꯄꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ. ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯊꯣꯛꯄ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯀꯁꯥ ꯑꯄꯨꯝꯕ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ.
ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤꯒꯤ ꯁꯤꯌꯣꯡꯈꯥꯗ ꯑꯃꯨꯛ ꯅꯧꯅ ꯇꯥꯏꯕꯪ ꯃꯔꯨ ꯑꯃ ꯍꯨꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯟꯗꯛ ꯃꯨꯛꯀꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤꯗꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯊꯣꯛꯄꯅ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯒ ꯎꯅꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥ, ꯍꯟꯗꯛ ꯃꯨꯛꯀꯤ ꯑꯁꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝꯇ ꯌꯥꯎꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯁꯣꯏꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯏꯃꯥ ꯇꯧꯒꯦ, ꯏꯃꯥꯅ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯕꯤꯒꯦ꯫ ꯊꯥꯡꯖꯤꯡ ꯀꯥꯗꯨꯅ ꯏꯕꯦꯝꯃꯒꯤ ꯃꯁꯥꯗ ꯁꯤꯍꯟꯁꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯃꯥꯒꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯃꯍꯩ ꯑꯃ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯃꯉꯣꯟꯗ ꯁꯤꯍꯜꯂꯨꯀꯣ꯫ ꯊꯣꯛꯄꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯪꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯃꯝꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯩꯖꯤꯟ ꯄꯣꯂꯤꯕꯤ ꯐꯠꯇꯕꯤ ꯂꯥꯏꯗꯨ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯂꯕ ꯃꯥꯡꯍꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯔꯨ ꯑꯗꯨꯝ ꯍꯨꯟꯈꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯒꯅꯤ, ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯒꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ? ꯅꯪꯅꯁꯨ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯅꯪꯗꯤ ꯍꯌꯦꯡ ꯑꯁꯤꯗ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯂꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗ ꯅꯪꯅ ꯆꯪꯕ ꯉꯝꯗꯅꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯁ, ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯩꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯄ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯗꯤ? ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯀꯤꯕ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯣꯞꯄ ꯑꯃꯗꯤ ꯂꯦꯝꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯆꯔꯝꯃꯤ꯫ ꯊꯣꯞꯄꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯍꯥꯠꯂꯗꯕꯅꯤ ꯑꯩꯈꯣꯏꯅ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯦꯝꯕꯤꯗꯨ ꯊꯥꯕꯨꯝ 10 ꯁꯨꯔꯗꯨꯅ ꯏꯃꯨꯡꯗ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯂꯦꯝꯕꯤꯒꯤ ꯁꯤꯌꯣꯡꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯥꯎꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯌꯦꯠ ꯌꯦꯠꯄꯒꯨꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯃꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯗꯨꯒꯤ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯤꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯕꯗꯒꯤ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦꯕꯣꯛꯂꯣꯏ, ꯆꯠꯂꯣ, ꯌꯨꯝꯒꯤ ꯁꯩꯖꯤꯟ ꯃꯔꯤꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯗꯣ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤ꯫ ꯁꯣꯝꯗꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯐꯥꯎꯈꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ, ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯑꯗꯨꯕꯨ ꯈꯨꯠꯄꯥꯏ ꯁꯤꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ, ꯍꯦ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ, ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ꯫ ꯅꯪꯅ ꯐꯅ ꯀꯟꯅ ꯑꯩꯕꯨ ꯀꯤꯍꯟꯗꯨꯅ ꯑꯩꯕꯨ ꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯗꯤ ꯁꯣꯏꯗꯅ ꯊꯣꯛꯈꯤꯒꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ ꯑꯩꯅ꯫ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯕ ꯋꯥꯡꯂꯦꯟ ꯄꯨꯛꯐꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯍꯥꯏ, ꯇꯁ, ꯀꯝꯗꯧꯏ? ꯅꯪꯅ ꯉꯝꯂꯕ꯭ꯔꯗꯣ? ꯅꯪꯅ ꯌꯦꯠꯇꯅ ꯀꯌꯥꯝꯗꯤ ꯋꯥꯔꯦꯁꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯉꯥꯡꯁꯦ ꯁꯦꯡꯅ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯁꯤ꯫ ꯃꯄꯥꯗ ꯍꯥꯟꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯈꯤꯒꯦ꯫ ꯑꯃꯥꯏꯕꯤ ꯂꯩꯅꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯣꯛꯄꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯐꯪꯖꯔꯦ꯫ ꯅꯪ ꯑꯗꯨꯗ ꯂꯦꯡꯗꯅ ꯁꯨꯝ ꯂꯩꯌꯨꯀꯣ꯫ ꯊꯣꯛꯄꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯝ ꯍꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯣꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫
Handakti awanglamgi khura khoiga langphaida thabak suba saludaba yaroi dori. Chatpiyo ado kayam kuirakadori bano. Langpai chatpanina matamdi haiba ngamde. Ado nangbu nathanta yumsida lehauba kibrane. Kideda ine khoisu leiribasidi. Mathangi numitni thopadu mapi marol yomsinduna mapalda thoklammi. Chalamdai mikup aduda magi nupibu yengduna amuk hairami. Yumsida fazan leiramuko. Ai thuna lakam honage. Nazasi kupna sanauko. Numidang atengbada mapalda thokano. Asumna hairamlaga thopadu satkirami. Lembisu imungda dumak changlammi. Mathangi numitki numidangi matamni. Laikai lairaida saijin sayada naptuna leiramba. Yenaka pawdabidu amuk sapong laklami. Yenaka pawdabina yumadugi akoibada koichat chatlami. Amuk wakal khali. Yumsida leiriba nupi asiga angang asiga hatoktuna. Aina nupa asigi nupi saatuna leirake. Ai sojikti taibang kumhai yaurake. Asumna khanduna mama masadubu kupsen senarami. Numit kharanigi matungni lembidu yum aduda pikliba masaga makhoi anita leibadu khautak yamna charami. Numidangna tariba khonjelandunasu hena kirami mahakna wakhal khalli. Ahing kudingi yenaka pawdabina yumgi akoiba asida koichat chatun leire. Ima isa khakta yumsida leirabadi soidana khudongthiba thokpa tare. Ipuroibana halaktri phawbadi ai ipamda leirake. Mahakna halaklaga phattaba laisibu hatnabu wakhanarake. Lembina masanupabu poduna yum adugi thongdu chena lonsilamlaga mapamna chatkirami. Yenaka pawdabina nupidu chaikhri haibasisu khanglami. Aina hatrigani khangbadagi mahak chenkiba soidana oigani. Taibung mise singdi singbasani. Numit kharanigi matungni thopadu langphaidagi mayumda laklami numidang wairam aduda magi nupibu kaurami. Asumna tawba asida yenaka pawdabi aduna imungda thuna lembi saduna changlami aduga khumlaklami. Ho taye taye ai sirlaye thoglagi. Asi hairaga mabalda thoklaklami. Mapureba thopana leptuna leramba aduda. Hanbiraklidana silbu kayam talaklabagi. Nupi silga lari isa nupadi kadaino. Isabu yamna uninglabani ai. Mapal sida thuna mukta puthorao. Yenaka pawdabi adudi wafam masida khumpam khanglamde. Ngak wakal tawraga asumna khumlaklami. Ichado nangna langpai sakhiba numit adugi mathangi numita mapana sanaduna lehubada aina thulakpa kana leiramtre. Aina thiba yaba thibdasu phangtre. Aigi isado mangtre. Asi haraga kapsinarami thopana magi nupi wafam adubu thazarami magi nupina kaplibadubu themjinbirami. Se kaplagano karisu khaluranu se. Mathangda isa mamu phangjasani. Mangkhrabadi mangkhradana. Numit kharanidi yum aduda yenaka pawdabina lembi saduna thopaga punna nungaina leiminarami. Asumna leiba asi mahak yamna nungaizarami. Mathangi numitni lembidu mapuroibana langphaidagi halaktuna leire haiba paw taraduna mayumda masanupa adu pudun laklami. Sumang adu leptuna mapuroibabu kaurami. Thopadu imungdagi tholaklami. Magi nupi lembiga saksap manabi nupi amana angang ama pamduna leplibadu urami maduda thopana khalli. Masigi nupi sibu kanano mahakna pamlibasi aigi mangkhraiba isanupadune mahakna aigi sabu huranbu oye khanganidana. Asi khallaga mamai adu imungdon sinduna magi nupibu kaurami. Lembi sasinaba phattaba lai adusu mapana thoklaklami. Asengma nupi aduna mamangda leptuna leirambaduda mahakti khautak chajarami adubu mahakna ngamnaba hekta kari karina khumjilage haina khalladuna hairei. He huranbi nangna aigi sabu hurankiba natra makhoi mapa nupi ase amukta phubiyo. Thopana angang pamlibi nupi aduda yengduna hairei. Kadai aigi isado. Asi hairaga sumangda kumthaduna masadu mulami aduga nupi adubu mafam adudagi tanthokirami. Lembidi kapna kamna adumak thokirami somdana yenaka pawdabi adudi yamna harauzarami mahakna khalli. Angang ase hojikti yum asida leire. Haina angang chaninglaklibase phana kuirabani. Ikut chalingaida hekta sahurake hore numidangni khanganidana.
ꯂꯦꯝꯕꯤ ꯁꯥꯁꯤꯟꯅꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯟꯅ ꯑꯃꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯊꯣꯛꯄꯗꯤ ꯃꯆꯥꯕꯨ ꯑꯃꯨꯛ ꯐꯪꯕꯒꯤ ꯍꯔꯥꯎꯕꯅꯦ ꯆꯥꯛ ꯑꯗꯨꯕꯨ ꯍꯥꯎꯅ ꯃꯌꯥꯝ ꯑꯃ ꯆꯥꯔꯝꯃꯤ꯫ ꯃꯕꯨꯛꯊꯟ ꯆꯥꯛ ꯆꯥꯈ꯭ꯔꯕꯗ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯂꯦꯝꯅ ꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯄ ꯁꯨꯛꯉꯝ ꯉꯝꯗꯅ ꯅꯪꯅ ꯇꯥꯏꯕꯪꯗ ꯐꯥꯎꯈꯤꯕꯅꯤꯗꯣ꯫ ꯑꯩ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤꯅꯤ꯫ ꯑꯉꯥꯡꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕ ꯂꯥꯏꯅꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯅꯪ ꯑꯃꯨꯛ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯦ." ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯄꯝꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯤꯕꯗꯨ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯛꯄꯅ ꯇꯨꯝꯂꯤꯉꯩꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯂꯥꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯄꯨ ꯈꯪꯕ ꯉꯝꯗꯕ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯑꯩꯕꯨꯗꯤ ꯊꯥꯖꯕꯤꯗ꯭ꯔꯦꯗꯣ꯫ ꯑꯩꯕꯨ ꯏꯆꯥ ꯍꯨꯔꯥꯟꯕꯤꯁꯨ ꯇꯥꯍꯜꯂꯦ꯫ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯗꯨꯗꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯍꯥꯠꯂꯣ, ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ." ꯑꯁꯨꯝꯅ ꯃꯪꯂꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, "ꯍꯩ, ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ? ꯊꯦꯝꯕ ꯀꯧꯕ ꯌꯥꯗꯕ ꯃꯈꯩ ꯀꯞꯄꯁꯤꯕꯣ? ꯌꯥꯝꯅ ꯀꯞꯅꯤꯡꯂꯕꯅꯤꯅ ꯍꯦꯛꯇ ꯆꯥꯊꯣꯛꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯁꯤ ꯇꯥꯕꯗ ꯊꯣꯛꯄꯅ ꯅꯨꯄꯤ ꯑꯁꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈꯤꯒꯗꯧꯔꯦ ꯈꯟꯗꯨꯅ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯀꯥꯡꯈꯜ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯆꯥꯒꯗꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯣꯛꯄꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗ ꯆꯛ ꯆꯛ 3-4ꯔꯛ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯛꯄꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ, "ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯂꯝꯒꯅꯤꯗ꯫ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯄꯪꯂꯤꯕ ꯃꯤꯁꯛꯅꯣ! ꯏꯁꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛꯄꯨ ꯏꯁꯥꯅ ꯈꯪꯂꯨꯗ꯭ꯔꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯂꯛꯂꯕ ꯊꯕꯛ ꯑꯁꯤꯕꯨꯗꯤ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯂꯦ꯫ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯠꯂꯦ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ꯫ ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯨꯔꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯧꯔꯝꯃꯤ, "ꯅꯨꯄꯤ, ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛꯄꯨ ꯈꯪꯂꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯕꯨ ꯍꯥꯠꯂꯦ꯫ ꯂꯥꯛꯑꯣ, ꯌꯨꯝ ꯑꯗꯨꯗ ꯏꯆꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯛꯄꯅ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯀꯌꯥ ꯇꯥꯜꯂꯝꯃꯤ꯫ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝ ꯂꯩꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫